paite ama mahaki loina biga loina na imphal mama khuramba lakhre hari Kuki amasung maite ki marakta thokiba kalok ke irana nahan makai sangthok sang senyana rudraba matungta maite ne imphal se kalok khudima ki open oire haina law thokiba ki matungina maite nupi lobo paite ama ngasi numijungba matungda mahaki family ga loina na nupi ki mama khuramba lakhre paite nupa adu ki maming Anthony Naulok sahini phukawi mahana Surusanpur gi Thalon Assembly constituency dagi ne social activist oina matam kya gi mamang dagi thabak torakpane mahaki loina bi adu gi mingna okram jaya kawi masa ama leire mahak singjamai singa makha yanglem lekai dagi ne hadi makhoina nahan makhai Delhi da leirubani Manipur lenga na khudung thiba amata thokaloi haina phongdorakpa amasung maitei singna Imphal da lakoda karimata akiba poningai leite hairakpa matungina mahaki loina bigi ma khurum jabaga loinana thauja lohhaunaba airport tagi lakpane mahak numinini humni Imphal da laikigani lenga ka sowari sanakhigani haidi Tiger German Road semhandana balenga ka maikai ahongi khuyek pinakhre Naga singa namna khunda ba mafam da Tiger German Road semhandaba ga loinana su kem lehandaba amasung military sing kholai pairaga phona sathoka sin tawhandana bagi matangda nakala ahongi oiba yana se ama khuyek pinakhre Fort Hills Naga Coordination Committee FNCC ge convener NG Akhui Joint Tribe Council JTC ge convener Merasau Inka amasung Manipur nga ki Joint Secretary Home Dr. Mayengbam Beto Senga khuyek pinakiba yana sedugi matungina konsa kholdagi kautrup wafongdagi kangsup taba lambi amade Foothill area da leba Intervillage Road punamakta khodattagi hangdoklagane lambe sida bahausa gi matawgum akiakhang yautuna sathoka sen tauba yahalagane Naga singna namna taba mafam singda popi pambi thaba thingbaga loinana mangjawnana tha kharba popi pambi sing mangan tahannabagi matangdasu nakalahumna yanaba porakla hedi Masama kiloina bithang na thilam laga selak pada gari na takpada sire hade sangangai Tezpur mayale kaidagi laire lakpum ongbi ruhini kaubi masagi sahi hom phurom suraba nupi ama thang na thilam laga tungda nanthok tuna selak pama puroiba mini truck amana takpadagi maphamadu da laikhidraba nupa adu gi maming laire lakpum bidu sahi hom phu apokpagi ming laikhidraba biro kawi sangangai Tezpur mayale kaidagi ne mahakiloina bibu thang na thilam laba matungda two wheeler gari ama tungduna nanthorakhi adu Bugolai ama laisilakpada mini truck aduga thengai nakhi amasung mafam adumaktada thaudu aduna maram oiraga laikhidre haidi nupi adu miyamna hospital da pukhatuna laikanari haidi Saroi khangba thingjinkhre haidi yamna ngallingai matamdagi laigi thabak thorom amada chithanatha yaudana lakhiba khurai ahong pungda ngasi lamtagi ahanbagi saroi khangnanaba khurai ahong pung maichau ningsing lupna athen pot ka loinana lakpada mafamadu bungak senduna leramba security force nga sahan khidre maduna maram oiraga lambi gi nakalda oina saroi khangbagi thorom pangthokre haidi CM Kemsan Delegate Imphal Thadokre MLA Bungjagin Balte Lekhidabagi awaba phongdokre Thalon Assembly Constituency gi MLA Bungjagin Balte Lekhidre hainarudaba matungda mihun leiri amu hainarakpadagi lenga ki oiba thabak thorom sing maka chathaba oina Chief Minister Kemsan Delegate Imphal Thadokre mahana Imphal Thadoklamdaida MLA si lekhidre haba confirm torokpadagi awaba phongdokpagi message amasu thadorakre Pausna makatan High Chief Minister Y Kemsan mahaki Secretary amasung atopo official amaga makhoi ahum ngasi nungthil pung ahum tabada Imphal Thadoke Handak Chief Minister ge khongsara si khwaidagi thabak yamba oigadawri Union Home Minister Amit Shah unabata natana atai minister mayam amasu mahana mathang unagadawri basing adugi manungda Defense Minister Rajnath Singh Union Transport and Highways Minister Nitin Gadkari BJP ge National President Nitin Nabin amadi atai functionary kiasu khongsara sida unagani haidi mahak thasi kolumdoida Imphal da halakpa yai mahana hek halakpaga lengak chauthokani haidi Amarom the same na thadokpa awaba phongdokpagi serol amada haidbana laikhidraba MLA Balte miyanggi mihut ama oibata natana punsi chupa Manipur sakharanaba thorang kya lokhatuna lakhiba lusingbane mahana sokthaba naidana miyoi kya gi punsi da ahongba puraknaba honaduna lakhe mahakumba lusingba ama laikhidaba haibasi imung manung amasung Thalon Assembly Constituency khangnatana Manipur pumbagi asoba mangjaba amani puksel sengba amasung miyamgi yaifanabata khanba lusingba ama mangjare haidi ahangba plastic bottle kg da lupa tara ta khomchinbagi thabak haudoklagani hana joy kisana phongdorakre plastic bottle na oihaliba issue sing thingnaba
ahangba plastic bottle kg amada lupa tara khumjinbagi khongthang athubada haudoklagani hana MLA khumuksam joy kisana phongdokhrei waphamasi Directorate of Environment and Climate Change na thamoiban kendra development organization takdoga khusamnaduna thamoiban kendra ge club singe khuthangta plastic bottle ban khusinabaga modilena na thamoiban assembly constituency ge MLA khumuksam joy kisana phongdokhibane kuyathong multipurpose hall da pangthokpa plastic bottle ban khusinabagi thoramadu Directorate of Environment and Climate Change की Director Dr. T. Prajakumar Tagdo की President Khulem Nabakumar Kamdev Trust की Chairman Thongam Jesu Sensu Sarogyakhe Thoramadu Kumari Lena Dr. T. Prajakumar na Pungdo Kibada Sizinaba Loiraga Mapam Satana Hundok Leva Plastic Sing Ase Ising Amadi Lenung the Pungkraga Madudagi Tolokwa Micro Amasung Monoplastic Sing Ngana Sari Hake Law College की माहिरों सिंगना A Block सोलन सेंदना खोंजंग संगसन करे हायरी DM University ना Law College की मथौ ताब थबक थरम सिंग निंगथिना पाइखते हायना ngasayok pung 13 makaron tabada college asigi mahiro sing amasung students union na A Block library amasung classroom sing solon sendona khongjang sanction kre khongjang asiga mari lenana LMS Law College students union gi general secretary yangkhom wangthoina haikibada college asi DM University amasung mari lenaba singna hanna bidabadagi A Block library amasung classroom gi phibam sokliba sing amade mahiro singna thengnariba khudong sadaba kya sigi matangda miyeng sangduna mathau taba thabak sing paikhatnaba DM University gi BC amasung registrar da kya ra hana memorandum pisinba laikre hena luribadi college asi Bar Council of India da affiliate tawbagi matam asi lakadoriba jun tha asida loire Bar Council of India gi guideline matungena college asi da fully practiced lawyers sing gi guest lecturer yawdrbadi affiliate Yade have a rule Amalabana, guest lecturer Sinkauduna, Takalabasu 2021 daging asi Pauba, Tolopi Drihana Pian the Pondoki Hare 2020 at Pau the Import Railway map ki Manung Salagan Hare Manipur capital city Oriba Impala Silebas Tongan by state singi capital city ga Samna Hanaba Northeast Frontier Railway gi Maikaidagi Angamba Thakta Honari Lakadoriba Sahi 2028 ki Aroiba Saruk Paugi Manung the Jiribam dagi Imphal Paugi Anoba Railway line Lairagani Hana Northeast Frontier Railway gi Chief Administrative Officer Construction Bibek Saksenana Pongdokre Manamakata na Haikibada Imphal Paugi Yaunabagi Railway line Asigi Major line sing Yamna Kumang Sauksena Sanksi Jiribam Impal Railway Project asi mapung phana loisinba tarabadi transportation amasung economy gi phibam phagar handuna state asina hiram khudimakta chawkhat lamjel da mang thaba ngamgadabibane India Railway gi maikaidagi railway connectivity asi hena pakthok chawthokna bahonari hawjuk phawbagi oina Manipur gi railway line asi None district ki khongsang phawba maipak na yawhanba ngamkhraba matung makha tana chahi asi gi April natraga May phawbagi manungda awangkhul phawba yawhannaba target thamli hairi Laumi singi pifam topa compensation yaksang mamang da pitok piyo hada lup signa pungdora kre Irang asina maram oiraga lau pan ba yadana lairiba Bisnupur district ki laumi singda pifam topa compensation sahi asigi yaksang kumhai mangoina na pitok piyo karigamba pitok taba tarabadi laumi singna lorokpa phirepta lengak na waraubiga no haina Moirang kendra apunba laumi sinmi amasung nupilum na section 1 thamlaklei lup asigi secretary M Manglem na thadrokpa cheror amana hairibana state asida president rule lairingai matamdagi governor Musung Chief Secretary gi level da compensation pithoknaba taksinduna lakhibane hawjuk phawa compensation gi sen pharmacy pithoktuna lakhibasina maram oiraga awaba mayak nariba lomi singna lamdam asigi CSO singa khusannaraga khongjang phawba jangsinnaba phirep kya laurabane adum oinama agriculture department gi director ga yanaba ama porakpadagi lomi singi khongjang adu handokhibane hairi director na honabadagi compensation gi process loiduna hawjuk anobolenga asigi matangda Mangda Tadru Laire, Chief Minister Yumnam Khem Chandisu, Bisnupur District Lomi Singna, Tawhaning Bawapam Sing Yawa Memorandum Pisinduna, Unanaba appointment ama Pisinaba Hajabasu Laikre Hari, Maramaduna Wapam Sing Asisa Lipata Sigi Manung the Tabak when a Pangtok Pio, Gariguma Pangtok Trabadi Lomi Singa Akanu Pirep Lauragani Haike. Mars ani Pau the Sar Sitki documents Pikalak Nabakangan Krehari.
Special Just Prevention of Money Laundering Act PMLA Imphal Eastna Enforcement Directorate ED-na agency asina Manipur University MU corruption case ka mari lenana paikhalakkiba charge sheet ka mari lenaba documents sing court asida sahi asigi March ani phawbugi manungda pikhalaknaba direction pikre hiram asiga mari lenana ED na kumja 2018 da university asigi international case house da thamnabagi dama furniture leibagi tendering niyam lana pangthoki haiduna case ama resta tauke niyam lana tender taukraba matung furniture leibagi thabaksing asi 2012 tagi 2016 phawbugi manungda sathakibane case asiga mari lenana ED na court asida 2026 ki January 5 ta charge sheet file tawrakhi ED gi investigation asi case asiga mari lenana CBI ki anti-corruption branch Imphal na Manipur University ki former vice chancellor SNK Sharma yauna official sing amadi contractor Lorembam Rameswar ki mathakta criminal conspiracy ga loina MU gi cell lana sizinaki haina FIR register tawraba matungdane Enforcement Directorate na makata na sathakiba investigation adu da MU ga mari lenaba official sing na Lorembam enterprise ko farm amada tender ki procedure sing niyam kaina tender pi kibane masina maram oiraga university asige official sing amadi contractor asina loktuna duna university asige cell lakh humudra ka mariga subna lising amaga samapan humudra ni pa lana loktoki haina mara siri case asida Lorembam Rameswar maitai amasung proprietor Lorembam Enterprises kiamgai mamang lekai konsam Jiban Kumar Kongbu usek kon khetrmayum basanta nawbam bazar kai thel masal lekai nomai kapam Tijendra Singjamai wang khetre lekai mongkham lambi amasung khetrmayum custom Kumar poram pat soibam lekai chenai haide case asiga mari lena court asida sathakiba proceeding da relevant documents furnish tawrakhi masigi marakta document kharadi eligible oiba thengna ki haide makhata na court asina ED da mari lenaba documents sing March ani da court asida pukhanaba amade ED amasung accusing gi counsel sing present oigadabani haina direction pi ki haide Chingi district anida lam ekar kuntra da tharamba popi pambi yanthatkre haide Manipur gi Chingi district anida forest department amasung security forcing anina khusamna duna numit nini sathagadaba coordinated operation amada lam ekar kuntra da tharamba popi pambi sing yanthatkre khongthang asi chathabada ain gi matungina executive magistrate sing na yingsin ki haide February kunda security person amasung forest officer sing na executive magistrate amaga loina Surchanpur district ki henglai police station gi makada leiba Mongkhen area da ain kaina lam ekar kunda tharamba popi pambi sing yanthatke drive asi singi district sing da opium cultivation thingna na basathaba intensified drive ki saruk amani haide amarom da Senapati district ki Mao police station ki makada leiba Kamjong Hill range da lam ekar tarada tharamba popi pambi sing yanthatke operation adu da popi thav da sizinaba khangpoksang ahumsu mahankhe official sing na haiba matungina executive magistrate na saruk yaduna aina yadam ong da popi thaba sing yanthatnaba honari haide state asigi singi district sing da narcotic product amasung supply chain thingnaba asigumba operation sing asi sathabane authority na remote forest agi area sing da popi amohana thadnaba surveillance amasung enforcement action sing hena kana sathagani haire BJP miyam ki thabak tawgadaba party ni hana bisorjina photokre lamda masida thokleba thaudok sing na miyam awasai thengnang labasu Manipur kannaba badi miyam gi ihol khangna Tabak tawgadaba party di BJP khaktani haina thongju ASG MLA thongam bisorjana phongdokre Imphal ki manung channa mongkham lambi da nawno saba loiraba mongkham lambi modern club community hall apunba thongkhong maira paibi sanglen amadi MMC auditorium sangaduna ngasi miyam da khusina khre thauramadu da MMC ki president M Manglem land donor TS Purnimasi amadi Torban Khetre lekai Gram Panchayat ki administrative committee ki hana ki chairperson Zomi ni singba miyoi kiana saruk yake thorong ki sarwa moina lekai adu lairiba club amadi mera pai bising ki asoba thodang loramba member sing yawna ahal oiraba sing da khudol post sing piduna ikai khumna ke thoramadu da saruk yake ba MLA thongam bisajana makata na hai lekai ama saukhana ba honabada club sing ki asoba thodang lai lekai amadi club ama thamba haibase ngalngai matamdagi sanaduna lakribane ngasigi mirol asina afaba thabak kya tawduna thamlabadi tungi mirol na madugi matung ingadoribane haike mahana hai kanagumbana wafam khara phongdoktrenge mamangta maduna miyam da sokadaba leibra habisi khantagadabane karigumba miyam da sokadaba wafam oirabadi yarba makhai phongdok loidabane assembly constituency ama hongbo porokna ba honabada
mafam adugi miyam mahi masangi mangal nithina lehandu mathau tai mikhal matamda saksa haijana ba tawbana khana chaina bagi sang wangkharan batana tana yekna ba maseng yam khalakna bagi masa amasu oirabane aphaba tawbomi phai fataba tawriba midu fatte habagi sanabi ama thamlakliba sichu aphaba amane mioi kharana politics da aran ba thabak kya taropodagi ngasidi politics tawriba mioi singbo huran ba amakom urakliba silabak thibani adu moina maklamda masida thogleba thawdo asina miyam awasai theng phanglabasu Manipur kangadaba amadi miyam gi hul khangna thabak tawgadaba party di BJP natana atai laite hana MLA na phongdokhe India gi motor vehicle policy north east of buthokpaga manare hairi engine number amasung chassis number sab manaba gari lising taramanga chanipan nifumapan north east station da thengna re hairi chassis number amasung engine number sab manaba gari lising tara tarukrom awangnopo station gi tongan mafam singda register toramba thengna re haina controller and Auditor General CAG gi report na phungdokre CAG gi report na hai Manipur yauna awanopo ki tongan ba state singda bahan database ki record check tawbada chassis amasung engine number sa manaba gari lising taramanga chanipan nifumapan tongan ba state singda register toramba thengna ki haidaba gari sing adu gi manungda gari lising tarani thoi chamaga tarani thoi di no objection certificate yaudana Assam da register toramba thengna ki India ge oina gari kudimak masage top registration number laigadabane kariguma mioi amana laifam hongba tarabadi mioi aduna leiramliba state aduda tawba registration cancel tawraga nauna laigadoriba state aduda register tawgadabane district transport office singda transport vehicle permit pibada asoiba kyamarom thengnarakhe kumja 2019 dagi 2024 fawbada gari lising taramapan sahum hom phumapan register tawrapage manungda permit lising taruka chamaga sumna manga piramba thenake school bus singda piba contract carriers permit ki matang basu asoiba kyamarum leramba thenake contract carriers permit pairaba gari sing atoma lauraga mafam amadagi atopa mafam amada sianbagi mahutta punna waiba yai Assam gi oina district nipan da school bus singda educational institution bus permit pibagi mahutta contract carriers permit oina piramba thenake mathau taba fitness TS na singba amata tawdana permit pirambane hairi report asna makhata na hai awanopo ke state khara dalenga ki transport department na salaiba gari masing dagi lanai musing na salaiba gari na masing ka hena yam khalakpa thengnare commercial vehicle lakh 1.29 gi manungda listing kungamapan changa homphuna motor vehicle tax thidaba maramna kumja 2024 gi March phawda lupa crore 61.28 ki tax tole akhanaba district nipanda gari lakh 1.51 dagi motor vehicle tax khongatabana lenga ki sengau da karakadaba lupa crore 3.79 arembada mangale hari BJP gi thomi singna khongjang sanction kre Miyam gi yaknaba Congress Party India dagi maru phangna mothat kadabane haina BJP Manipur Pradesh ki Mahila Morcha amadi Yuba Morcha na nitaipa chuthekta leiba thambal sanglen mamangda khongsa sanction kre ngasi gi sanction ki ba wakat khongjang aduga mari lena BJP Manipur Pradesh Mahila Morcha gi president Laurembam Rotika leimana promising da phongdokhibada malem gi lebak samaga Nepal gi mihusing amadi lebak kun gi lusing basing na sarugya aduna taredak suba Artificial Intelligence Summit AI Summit pangthok karba matung Delhi da AI Summit chathari India gi Prime Minister Narendra Modi gi lusing makhada India na yumbu oiduna chathariba AI Summit asida India gi nupi sengi damak amadi haurakliba angang singi damak khudong chaba kaya pinaba amadi India sakhonaba gi damak yamna lumna loba AI Summit ne International gi thakta chathariba AI Summit asida India bu yuan ba habasi hawalakliba naha singi khudong chaba manghanaba asi India gi nupi singna amadi naha singna yaning de haba utpoina kongjang asi sangsen bane haike